Ngasi numida weram phongkhiba paujal pause degi maru oiba pau khara khangasaraka miyamda khudo tamjike Pakistan ki Defense Minister na terror officing da Pakistan na support awi haiba yajakre Jammu and Kashmir ki paharagam terror attack da tourist kungani pa hatkhiba sina maram oiraga India amasung Pakistan leba ani gi mari ase sokjilakliba jarak asida Pakistan ki Defense Minister Khwaja Asif na Sky News ka wari sanabagi viral oiba Video amada Pakistan lengana terrorism sagatli funding tawi amada terrorist group singkidamakta lepli haikibaga loyana leba asina United States West amade Britain lebak singkidamakta asiguma amapa thabak sing ase sei kunthra rongi mamangdagi pangthoktuna lakle haikre tawriba sing aranbane masina maram oiraga aikhoida sokli madunani hangli bohang kari kuma aikhoina Soviet Union gi mayokta sathari bala lasida yaudravade amadi matung tarakpada 9/11 war matung Pakistan ki trade record asim malem gi lebak singda thina ngangnarakani haina Khwaja Asif na makata ke Asif na makata radun hai India ga sobolal amasung soisho dina thoklagani maki statement asi New Delhi da paharagam tele attack ase Pakistan atamna sinbani haina maral sikhiba matung India amasung Pakistan ga lainariba mari fattaba haurakhraba matung dani haide ningsingba yai UN and Sam kiba terrorist Osama bin Laden ase Pakistan na sangjapam pikibani aduga Pakistan ki air strike violate tawbagi damak USA na Abbottabad da chathakiba special operation amada terrorist Osama bin Laden hatkibani India na toina Pakistan na Jammu and Kashmir thugaina hotnariba aron balalong sing uthoktuna lakle aduga New Delhi na Pakistan ga terrorism sijinaduna India da landa haliba asi malem gi lebak pumbada uthoknaba hotnari Jammu and Kashmir gi pahargam da chathakiba attack ase Pakistan na terrorist singa mari lainai hane hek lauthokharaba matung chathakiba ahamba terror attack ne terror attack asi ki mayokta India na yamna thuna response piduna India gi mayokta diplomatic oina chathanaba thorang tawri pahargam attack thokharaba matung India na Pakistan gi mayokta Nauna Lokhakiba Khongthangi Manungda Pakistani National Singda Sub Visa Exemption Scheme Suspend Tawba Adari da Laiba Integrated Checkpost IPC Thingjinkiba Lising Mazamapa Humpuda Sign Tawnakiba Indus Water Treaty Lephankiba Singyauri Paragam Telai Attack Thokraba Matung Prime Minister Modi ki ahanba warolda Indian terrorism chapchana thengnagani chenaba sing masa khangdoktuna terrorist amasung makhoibu sagwaliba sing cherak pigani makhoi sing asi malem gi leima asida khungul phawba tahaloi haiki makhatara papauda Pakistan ki airspace da India ki airline sing paiba thingkhre flight ki matamda ohongba laikhre paragam telai attack thokharaba matung India na Pakistan na piramba facility sing thingkharaba matung sagol se numite gi hawduna Pakistan na makhoi ki airspace da Indian airline sing paiba thingkhibaga loinana Flight ki matamda ahongma kaya lakhre amade Western lebak singi flight ticket ki mamal hengakre official oiba paugi matung inna Pakistan na thamlakiba athingba sina maram oiraga India macha sing Pakistan ki flight singda puba thingkhibaga loinana airline singi flight sing matam sangna paiba amade North India dagi Western country singda flight tongduna chatpada flight ki ticket mamal khawang wongkhalakpa yana leide haire agency ki source na hai Delhi dagi paikiba international pricing Pakistan ki athingba sina maram oiraga India macha sing puba pricing na Central Asia, the Caucasus, West Asia, Europe, UK amasung North America da sapal sing da yamna chawna khudongchadaba ama mayokna hale haire industry insider singi matung inna Pakistan na thamlakiba athingba sigi impact ase hauji phungdopa nganmalle aduba miyamna panariba flight ki airfare senggalakani hariba asi chumba yai masigi damakta Pakistan na India gi pricing Pakistan gi airspace da paiba gi athingba thamgrabasu atopa leba ki pricing Pakistan gi airspace da thamdaba maramna Indian airline singdagi cost advantage phangba yai haina panare makhatarapa pauda khunjani purom express oine leire Kamjong district ki Sasa police station konba Gampal amasung haijang kuki khul singi Yum kai khulai paiba miyoi kharana tha asigi kulga humdoita mai thadna manganta an kharaba matungda nupi angang yauna kuki khunjani purom dispress oiduna
umma wamangda yarekle haina khulsing asidagi phangba pauna phongdorakli paw asina makha taradun hai mayum makai mai thadok pikhraba khunjasing asi hauji khulsing asigi manak nakpada tangkhul nagasingna khundariba Myanmar border ga nakna leiba kachaupungda changjafam lawduna leiri hairi kachaupung naga tangkhul khul ase kampal amasung haijang kuki khulsing asidagi kilometer 13 lapnai mayum makai mai thadok pikhraba khunjasing asina makhoi khulsing thadoklamlaga poyom khara khaktama puraga kachaupung khul asida saidangnaba changlakhibani hairi Gampal amasung haijang kuki khulsing ase Indo-Myanmar border ki pillar number 118 amasung border pillar number 121 ki manakta khundaba khulsing ni khula asigi yumsing masak khangdaba khulai matik chana paiba sakhangdaba miyosing laklaga tha asigi kulgu homdoida maina tumna tharambani mai tha ki bathaudo aduda Gampal khulgi yum taraga taruklom amadi haijang khuldana yum taraga ni thuirom maina tumna saki haina Kamjong District ki Superintendent of Police Nensem Basumna phongdorakli amadi thaudo asigi matangda thijimba haukhre hairi makha tarapa pauda rocket launcher yauna khulai kaya phagaikre Central Security Force amadi Churachandpur District Police ki apunba team amana Churachandpur District ki manung hanjenba maphamsingda chathaki search operation da masing yamlaba khusu khulai amadi rocket launcher sing phagapangam khre hairi Security ki apunba team aduna intelligence ki pirak report amagi matung inna Churachandpur Police Station ki jurisdiction oiriba Sejangkhul da Metan singna saramba tragic cam amada mental detector sijinaduna khusu khulai si Metan singna losinna thambara haina yengbada mafam aduda landa sijinaba khulai makhal sing phagal pangam ki haide phagalaba khulai singa dude karabai machine gun ama countryman single barrel rifles ama Phut manga sangbo rocket launcher amma, countryman mortar amma, pumpy fire amma, mortar bomb tara, pumpy shell amma, high explosive bomb amma, 36 type hand grenade anni, amma so entry layo die, market grenade amma pangbangam ki hairi. Phagalaba khulai sumakha taba investigation ki damak Churachandpur District Police Station da khusina khre hairi. Central Security Force amade Churachandpur District Police ki apunba teamna Sejangkhul da chathakhiba search operation aduda phagalakhiba bom yauna khusu khulai sing adu maintain singna mafam aduda tragic cam saduna pasinuna thamlamba oiramba ya haina official source asina phongdorakli makha tarapa pauda question melauba class 12 ki exam result haidokre stream ahum makta nupi mahairoi singna topper oikre Jahi asig Council of Higher Secondary Education Manipur Question melauba higher secondary exam lising aniga subna kunga mangagi result ngasi pung ahum game yangkai chapa matamda laukthokre Jahi asig ona science commerce amade art stream ahum maki puna pass tawpagi sang ase sada maudraga mari oike mamang jahiga yengnabada sada ahum hanthare exam asida lenga ki mairoi sangsingi oina pass tawpagi sang ase sada marpruga mapanga dot maudraga manga oiri aduga lana mahiroi singi oina sada maudraga manga point humpuga taru oiri science commerce amadi art stream ahumakta nupi mahiroi ngakta na makok thongba ngamkhre